ꯑꯗꯨꯒ ꯄꯤꯕꯥꯅ ꯍꯦꯟꯅ ꯁꯥꯎꯔꯤꯕꯁꯨ ꯏꯔꯦꯟꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, ꯀꯤꯕꯤ, ꯗꯥꯇꯣꯟꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯡꯂꯦꯟ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯏꯔꯦꯟꯁꯨ ꯉꯥꯏꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯃꯋꯥ ꯃꯈꯣꯟ ꯇꯥꯗꯕꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯨꯖꯥꯕꯨ ꯍꯥꯏꯐꯦꯠ ꯀꯧꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯏꯔꯦꯟ ꯌꯥꯏꯈꯣꯝꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯐꯣꯟꯗꯣ ꯁꯠ ꯄꯥꯏꯔꯛꯏ꯫ ꯃꯆꯟ, ꯗꯗꯥ ꯀꯥꯏꯗ ꯂꯩꯒꯦ? ꯏꯍꯦ, ꯅꯪꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯑꯦ꯫ ꯅꯪ ꯗꯥꯇꯣꯟꯗ ꯍꯥꯏꯔꯝꯕꯅꯤꯅꯦ, ꯃꯥꯗꯤ ꯂꯩꯇ꯭ꯔꯣ? ꯂꯩꯈꯤꯕꯅꯤ ꯗꯗꯥ꯫ ꯅꯅꯝꯃꯒꯤ ꯕꯕꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯣ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏ ꯍꯜꯂꯛꯄ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯒ ꯕꯕꯥꯁꯨ ꯁꯣꯝꯗ ꯂꯥꯛꯏ꯫ ꯑꯣ, ꯑꯗꯣ ꯃꯆꯟ, ꯅꯪ ꯗꯥꯇꯣꯟꯒ ꯆꯥꯛꯀꯗꯣ ꯆꯥꯔꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯗꯗꯥ꯫ ꯑꯁꯣꯝꯅ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯔꯦꯟ ꯀꯞꯂꯨꯕꯒꯤ ꯃꯀꯣꯛꯁꯨ ꯆꯤꯛꯄꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯁꯥꯗ ꯋꯥꯔꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯁꯨ ꯃꯁꯥꯗꯣ ꯂꯩꯇꯥꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯁꯨ ꯈꯪꯉꯤ ꯃꯌꯥꯝꯕ ꯍꯣꯏ ꯉꯁꯤ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯅ ꯏꯔꯦꯟꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯗꯧꯒꯤ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯗꯣ ꯃꯥ ꯆꯔꯥ ꯍꯦꯜꯂꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯏꯔꯦꯟꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯄꯤꯕꯥ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯏꯔꯦꯟꯁꯨ ꯄꯤꯕꯥꯅ ꯀꯤꯆꯟꯗ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯈꯪꯂꯤꯕꯅꯤ, ꯃꯔꯝꯗꯤ ꯀꯤꯆꯟꯗꯨꯗ ꯄꯤꯕꯥꯅ ꯀꯣꯜ ꯂꯤꯛ ꯊꯝꯕꯒꯤ ꯃꯈꯣꯟ ꯑꯗꯨꯗ꯫ ꯃꯗꯨ ꯈꯪꯂꯁꯨ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯃꯥ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯕꯥ ꯆꯥꯛꯇꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯏꯔꯦꯟꯗ ꯆꯥꯛꯄꯥꯎ ꯄꯤꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯔꯦꯟꯁꯨ ꯀꯞꯄꯗ ꯋꯥꯔꯕ ꯃꯁꯥꯗꯣ ꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯀꯔꯝꯅ ꯇꯨꯝꯊꯈꯤꯕꯅꯣ ꯈꯪꯗꯦ, ꯃꯥꯗꯤ ꯇꯁꯦꯡꯅ ꯇꯨꯝꯈ꯭ꯔꯦ꯫ ꯄꯤꯕꯥꯁꯨ ꯆꯥꯛꯇꯨ ꯐꯖꯅ ꯁꯦꯝꯂꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯏꯔꯦꯟꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯏꯔꯦꯟꯒꯤ ꯃꯋꯥ ꯃꯈꯣꯟꯗꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯄꯤꯕꯥ ꯏꯔꯦꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯅꯝꯃꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯊꯣꯡꯗꯨꯗꯤ ꯂꯣꯛ ꯇꯧꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯄꯤꯕꯥ ꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯀꯧꯏ, ꯀꯤꯕꯤ꯫ ꯑꯗꯨꯕꯨ ꯏꯔꯦꯟꯗꯤ ꯇꯨꯝꯗꯨꯅ ꯂꯩꯕꯅꯤꯅ ꯄꯤꯕꯥꯅ ꯀꯧꯔꯤꯕꯗꯣ ꯇꯥꯗ꯭ꯔꯦ꯫ ꯄꯤꯕꯥ ꯑꯃꯨꯛꯀꯁꯨ ꯀꯧꯏ, ꯀꯤꯕꯤ, ꯇꯥꯕ꯭ꯔꯣ? ꯆꯥꯛ ꯂꯣꯏꯔꯦ꯫ ꯍꯟꯗꯛꯁꯨ ꯏꯔꯦꯟ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯄꯤꯕꯥꯁꯨ ꯈꯪꯂꯦ ꯏꯔꯦꯟ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯏꯔꯦꯟꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ ꯑꯄꯥꯕ ꯐꯩꯖꯨꯞ ꯑꯃꯅ ꯍꯥꯏꯐꯦꯠ ꯁꯨꯞꯆꯟꯕꯤꯔꯒ ꯆꯦꯞꯇꯨꯅ ꯇꯨꯝꯂꯤꯕꯤ ꯏꯔꯦꯟꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯈꯔꯗꯣ ꯇꯞꯅ ꯍꯥꯏꯒꯠꯂꯒ ꯏꯔꯦꯟꯒꯤ ꯃꯥꯏꯊꯣꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯄꯤꯕꯥ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯤꯕꯥ ꯏꯔꯦꯟꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯂꯒ, ꯀꯤꯕꯤ, ꯗꯥꯇꯣꯟ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯅꯪ ꯗꯥꯇꯣꯟꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯑꯁꯨꯝꯅ ꯄꯤꯕꯥ ꯏꯔꯦꯟꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯤꯕꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯔꯦꯟꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯒ, ꯗꯥꯇꯣꯟ, ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯅꯟꯗ ꯄꯤꯕꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯏꯔꯦꯟꯕꯨ ꯌꯥꯝꯅ ꯁꯛ ꯈꯪꯅꯤꯡꯗꯨꯅ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯕꯤꯅꯟꯗꯗꯣ ꯄꯤꯕꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯇꯝꯗꯨꯗ ꯐꯖꯕꯤ ꯍꯣꯏꯁꯨ ꯂꯣꯏꯅ ꯍꯜꯂꯛꯑꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯖꯥꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯂꯩꯍꯧꯔꯤ꯫ ꯕꯤꯅꯟꯗꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯏꯔꯦꯟꯗꯣ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯦꯟꯁꯨ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯄꯗꯨꯗ ꯐꯤ ꯁꯨꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯒ ꯕꯤꯅꯟꯗꯗ ꯌꯦꯡꯂꯛꯏ꯫ ꯕꯤꯅꯟꯗꯁꯨ ꯁꯠ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯌꯥꯅꯤꯌꯦ, ꯍꯪꯕꯤꯌꯣ꯫ ꯄꯥꯕꯨꯡ ꯋꯥꯡꯂꯦꯟꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯂꯩꯇꯦ, ꯑꯗꯣ ꯑꯩꯈꯣই ꯗꯥꯇꯣꯟ, ꯗꯗꯥ, ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯌꯦ꯫ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ꯫ ꯌꯥꯔꯅꯤꯌꯦ, ꯀꯧꯊꯣꯛꯂꯨꯔꯅꯨ, ꯑꯩ ꯄꯥꯕꯨꯡꯒ ꯑꯣꯏꯅ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥꯁꯨ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯕꯤꯅꯟꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝ ꯉꯛꯅ, ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯀꯥꯈꯠꯂꯛꯑꯣ, ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ꯫ ꯌꯥꯔꯅꯤꯌꯦ ꯇꯥꯃꯣ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯁꯨꯝ ꯆꯪꯂꯛꯄꯅꯤ, ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫
ꯑꯩꯗꯤ ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ ꯐꯝꯁꯨ ꯐꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯔꯤ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯗꯨꯒ ꯆꯥꯛꯀ ꯆꯥꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦꯀꯣ ꯑꯁꯣꯝꯅ ꯄꯤꯕꯥꯅ ꯕꯤꯔꯟꯗꯕꯨ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯛꯂꯨꯔꯦ ꯑꯗꯨꯒ ꯄꯤꯕꯥꯁꯨ ꯑꯃꯨꯛ ꯆꯪꯂꯛꯏ ꯏꯔꯦꯟꯁꯨ ꯃꯥꯒꯤ ꯃꯊꯧꯗꯣ ꯇꯧꯗꯨꯅ ꯂꯩꯔꯤ ꯄꯤꯕꯥ ꯏꯔꯦꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯕꯕꯥ ꯀꯥꯏꯗ ꯆꯠꯈꯤꯅꯣ ꯏꯔꯦꯟꯗꯣ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯄꯤꯕꯥ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯀꯦꯕꯤꯔ ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯅꯥꯗꯅꯣ ꯏꯔꯦꯟꯗꯣ ꯄꯤꯕꯥꯗ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ ꯈꯪꯗꯦ ꯀꯥꯏꯗ ꯆꯠꯈꯤꯅꯣ ꯍꯥꯏꯕ ꯄꯤꯕꯥ ꯏꯔꯦꯟꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯈꯪꯌꯥꯡ ꯌꯥꯡꯕꯒꯨꯝ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯈꯨꯝꯂꯛꯄ ꯌꯥꯗ꯭ꯔꯣ ꯙꯥꯇꯣꯟ ꯑꯩ ꯐꯤꯁꯤꯗ ꯑꯃꯨꯛꯇ ꯁꯨꯕ ꯂꯣꯏꯁꯤꯟꯈꯤꯒꯦ ꯀꯗꯥꯏꯗꯅꯣꯝꯇ ꯂꯩꯔꯨꯆꯣ ꯄꯤꯕꯥꯗꯣ ꯏꯔꯦꯟꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯕꯤꯅꯟꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯤꯅꯟꯗ ꯇꯞꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯕꯕꯥ ꯅꯆꯥ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯕꯤꯅꯟꯗ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯏꯕꯦꯝꯃ ꯀꯅꯥꯒꯤ ꯃꯇꯦꯡꯅꯣꯅꯦ ꯏꯆꯥꯅ ꯄꯥꯡꯅꯤꯡꯂꯤꯕꯕꯣ ꯕꯕꯥ ꯑꯩꯗꯤ ꯄꯥꯕꯨꯡ ꯋꯥꯡꯂꯦꯟ ꯍꯣꯏꯗ ꯂꯩꯕꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯋꯥꯡꯂꯦꯟꯒꯤ ꯏꯕꯦꯝꯃꯗꯨꯅꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯑꯣꯠꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯕꯕꯥ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯀꯅꯥꯅꯣꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ꯭ꯔꯣ ꯅꯠꯇꯦ ꯕꯕꯥ ꯑꯗꯨꯗꯤ ꯀꯅꯥ ꯄꯥꯕꯨꯡ ꯋꯥꯡꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯂꯨꯈꯣꯏ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯅ ꯋꯥꯡꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯥꯏꯕꯗꯤ ꯄꯤꯕꯥꯔꯅꯦ ꯍꯣꯏ ꯕꯕꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅꯤꯅꯦ ꯕꯕꯥ ꯑꯩ ꯃꯗꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯒ ꯅꯪꯒꯗꯤ ꯊꯦꯡꯅꯔꯨꯔꯤꯕ ꯄꯤꯕꯥꯗꯣ ꯑꯩꯈꯣꯏꯗ ꯉꯥꯏꯍꯜꯂꯛꯑꯝꯃꯤ ꯂꯨꯈꯣꯏꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯇꯨꯅ ꯀꯔꯤ ꯃꯥ ꯃꯁꯥ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯝꯂꯤꯕ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯐꯩ ꯐꯩ ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯕꯤꯅꯟꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯌꯥꯝ ꯄꯥꯈꯠꯅ ꯅꯠꯇꯦ ꯕꯕꯥ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯃꯥꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯀꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯕꯤꯅꯟꯗꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯇꯥꯗꯕꯤꯗ ꯋꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯋꯥꯡꯂꯦꯟꯁꯨ ꯂꯨꯈꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯒ ꯂꯨꯈꯣꯏꯗꯨ ꯁꯥꯎꯅ ꯃꯔꯨꯞ ꯋꯥꯡꯂꯦꯟ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯤ ꯑꯣꯏꯔꯝꯃꯤ ꯋꯥꯡꯂꯦꯟꯗꯨ ꯃꯥꯒꯤ ꯀꯥꯗ ꯐꯖꯕꯤꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏꯅ ꯁꯥꯎꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯕꯥꯞꯃꯦꯟ ꯇꯥꯗ꯭ꯔꯗꯨꯅ ꯁꯠ ꯍꯥꯏꯔꯤ ꯃꯔꯨꯞ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯕꯤꯅꯟꯗ ꯃꯄꯥꯕꯨ ꯌꯥꯝ ꯈꯥꯝꯖꯩ ꯑꯗꯨꯕꯨ ꯂꯨꯈꯣꯏꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯣꯛꯈꯤꯕꯅ ꯕꯤꯅꯟꯗꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯃꯔꯨꯞ ꯑꯩꯁꯨ ꯄꯪꯆꯝ ꯆꯝꯕ ꯃꯤꯁꯤ ꯕꯕꯥꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯀꯤꯔꯤꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕꯁꯦ ꯅꯪ ꯑꯩꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯀꯅꯥꯅꯣ ꯊꯤꯡꯂꯤꯁꯦ ꯏꯔꯦꯟ ꯄꯤꯕꯥ ꯉꯥꯡꯅꯕꯗ ꯇꯁꯦꯡꯅ ꯋꯥꯔꯤ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯙꯥꯇꯣꯟ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯀꯥꯟꯗꯅꯦ ꯙꯥꯇꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯏꯔꯦꯟ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯄꯤꯕꯥꯅ ꯏꯔꯦꯟꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯗꯨꯅ ꯌꯥꯜꯂꯛꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯈꯪꯖꯤꯡ ꯆꯤꯡꯁꯤꯜꯂꯤ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯁꯠ ꯆꯪꯂꯛꯏ ꯋꯥꯡꯂꯦꯟ ꯎꯕꯗ ꯑꯅꯤꯗꯣ ꯁꯠ ꯁꯠ ꯆꯠꯊꯣꯛ ꯃꯥꯒ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ ꯅꯥꯎ ꯑꯇꯣꯝꯕ ꯏꯔꯦꯟ ꯄꯤꯕꯥꯗ ꯁꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯃꯉꯛꯇꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯏ ꯋꯥꯡꯂꯦꯟ ꯄꯤꯕꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ
ꯑꯣ ꯁꯪꯁꯥꯔꯁꯤ ꯅꯕꯥꯅꯤ ꯈꯛꯀꯤ ꯇꯥꯏꯕꯪꯂꯥ ꯅꯈꯣꯏꯒꯤ ꯅꯀꯣꯛꯇꯨꯗ ꯀꯔꯤꯃꯠꯇ ꯈꯟꯊꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯍꯥꯏꯔꯒ ꯋꯥꯡꯂꯦꯟꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯏꯄꯥ ꯅꯣꯡꯃꯇ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥꯗ ꯂꯩꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯍꯥꯛꯇꯛꯁꯤꯗ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯃꯔꯨꯞꯇꯨꯅ ꯑꯩꯁꯤ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯦ ꯄꯦꯜꯂꯣ ꯅꯈꯣꯏ ꯄꯦꯜꯂꯣ ꯑꯩꯅ ꯃꯤꯃꯥꯡꯁꯤꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯒ ꯄꯦꯜꯂꯣ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟꯁꯨ ꯍꯟꯗꯛꯇꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯑꯁꯣꯝꯗꯅ ꯕꯤꯅꯟꯗꯗꯣ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯕꯕꯥꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯔꯤ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯑꯀꯟꯕ ꯅꯈꯣꯏ ꯃꯁꯦꯟ ꯃꯨꯛꯅꯕꯗ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯍꯥꯛꯇꯨꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯂꯨꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯎꯅꯤꯡꯗꯨꯅ ꯃꯆꯤꯟꯗꯒꯤ ꯄꯉꯥꯡ ꯉꯥꯡꯊꯣꯛꯂꯨꯔꯁꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯏꯔꯦꯟꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯔꯒ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯅꯪꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯃꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯇꯝꯁꯦ ꯏꯆꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯍꯟꯗꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯑꯁꯤꯅ ꯏꯆꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯇꯥꯍꯜꯂꯦ ꯏꯄꯥ ꯂꯥꯜꯂꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥ ꯂꯥꯜꯂꯦ ꯕꯤꯅꯟꯗꯁꯨ ꯃꯄꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤꯕꯅꯤ ꯕꯕꯥ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥꯒꯤꯗꯤ ꯕꯕꯥ ꯅꯪꯅ ꯏꯃꯥꯁꯨꯅꯤ ꯏꯕꯨꯡꯁꯨꯅꯤ ꯏꯄ꯭ꯋꯥꯁꯨꯅꯤ ꯏꯃꯨꯡꯁꯤꯗ ꯕꯕꯥꯗꯤ ꯅꯆꯥꯒꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯅ ꯅꯆꯥꯒꯤ ꯈꯟꯕꯤꯔꯒ ꯄꯥꯕꯨꯡ ꯋꯥꯡꯂꯦꯟꯗ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯄꯤꯈꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯗꯣ ꯇꯥꯃꯣ ꯄꯤꯕꯥꯒꯤ ꯑꯗꯨ ꯑꯣꯏꯖꯈꯤꯁꯅꯨ ꯃꯗꯨꯗ ꯅꯆꯥꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯁꯝꯅ ꯕꯤꯅꯟꯗꯗꯣ ꯌꯥꯝ ꯀꯞꯂꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯐꯖꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯆꯥ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯅꯪꯅ ꯁꯥꯃꯛ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯄꯥꯁꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯛꯄ ꯅꯥꯎ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤ ꯕꯤꯕꯥꯗ ꯕꯤꯅꯟꯗꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯔꯛꯏ ꯃꯗꯨꯒꯤ ꯃꯔꯛ ꯊꯠꯂꯒ ꯏꯔꯦꯟ ꯃꯄꯥ ꯏꯕꯨꯡ ꯋꯥꯡꯂꯦꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯕꯕꯥ ꯋꯥꯡꯂꯦꯟꯗꯤ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯩꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯑꯩ ꯅꯪꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯪ ꯌꯣꯛꯂꯨꯕꯁꯦ ꯑꯩꯒꯤ ꯏꯖꯠꯁꯦ ꯂꯩꯈꯥ ꯇꯥꯅꯕ ꯑꯣꯏꯔꯝꯂꯦ ꯕꯕꯥ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯅꯆꯥꯅ ꯕꯕꯥꯕꯨ ꯋꯥꯍꯜꯂꯔꯨꯏ ꯑꯗꯨ ꯍꯥꯏꯔꯒ ꯏꯔꯦꯟ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯂꯒ ꯅꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯒꯤ ꯂꯃꯟꯗꯤ ꯅꯆꯥꯅ ꯁꯤꯡꯕ ꯉꯝꯖꯗ꯭ꯔꯦ ꯉꯁꯤ ꯅꯆꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯕꯕꯥꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯈꯤꯕ ꯏꯆꯥ ꯇꯣꯝꯕꯤ ꯍꯥꯏꯅ ꯑꯃꯨꯛꯇꯒ ꯀꯧꯕꯤꯔꯛꯈꯣꯕ ꯕꯕꯥ ꯏꯔꯦꯟꯗꯣ ꯀꯞꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯋꯥꯗꯨ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯄꯥꯞꯇꯅ ꯌꯣꯝꯂꯒ ꯁꯥꯔꯛꯈꯤꯕ ꯅꯨꯡꯉꯥꯏꯕ ꯃꯥꯅ ꯅꯥꯊꯩꯕꯤꯔꯝꯃꯤ ꯁꯣꯛꯊꯔꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯕꯕꯥꯒꯤ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯊꯧꯅ ꯑꯣꯏꯖꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯏꯔꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯗꯣ ꯂꯩꯉꯝ ꯁꯪꯉꯝꯗ ꯊꯥꯡꯂꯒ ꯃꯄꯥ ꯏꯕꯨꯡ ꯋꯥꯡꯂꯦꯟꯒꯤ ꯃꯈꯣꯡꯗꯨꯗ ꯃꯁꯥꯗꯨ ꯅꯣꯟꯊꯔꯒ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯁꯣꯛꯂꯒ ꯈꯣꯏꯔꯝꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤ ꯀꯞꯂꯛꯂꯤ ꯋꯥꯡꯂꯦꯟꯁꯨ ꯏꯔꯦꯟꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯤꯃꯥꯡꯗ ꯃꯆꯥ ꯅꯤꯡꯉꯣꯅꯤ ꯍꯥꯏꯅ ꯂꯩꯔꯒ ꯍꯧꯖꯤꯛꯅ ꯃꯃꯧ ꯑꯣꯏꯒꯅꯤ ꯃꯤꯅ ꯇꯥꯔꯒ ꯎꯔꯒ ꯁꯣꯏꯗꯅ ꯃꯇꯤꯟ ꯁꯤꯠꯂꯒꯗꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯅ ꯃꯤꯃꯥꯡꯗ ꯎꯠꯊꯣꯛꯀꯅꯤ ꯋꯥꯡꯂꯦꯟꯁꯨ ꯏꯔꯦꯟꯅ ꯀꯞꯄꯗꯣ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯎꯠꯊꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯕꯅ ꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯤꯕ ꯏꯔꯦꯟꯗ ꯌꯦꯡꯂꯒ ꯃꯄꯤꯗꯣ ꯈꯥꯝꯕ ꯌꯥꯗ ꯑꯣꯔꯣ ꯁꯟꯊꯔꯛꯏ ꯏꯔꯦꯟ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯐꯖꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯏꯃꯥ ꯐꯖꯕꯤꯁꯨ ꯏꯔꯦꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯤꯠꯀꯤ ꯄꯤ ꯈꯥꯝꯕ ꯌꯥꯗ ꯏꯃꯥꯒꯤ ꯏꯔꯦꯟ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯂꯤꯌꯦ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯌꯥꯏꯈꯣꯝꯕ ꯌꯦꯡꯕ ꯉꯝꯖꯗ ꯃꯆꯤꯟꯗ ꯇꯞꯅ ꯃꯆꯜ ꯏꯔꯦꯟ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯏꯃꯥ ꯅꯆꯥꯒꯤ ꯈꯨꯠꯁꯤꯗ
ꯌꯥꯅ ꯆꯤꯛꯂꯒ ꯏꯀꯣꯛꯁꯤꯗ ꯃꯅꯝ ꯅꯝꯕꯤꯌꯨ ꯐꯖꯕꯤꯗ ꯏꯔꯦꯟꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯍꯧꯈꯤꯕ ꯀꯌꯥꯁꯤꯡꯗꯣ ꯑꯃꯨꯛ ꯃꯤꯠꯃꯥꯡꯗ ꯂꯣꯏꯅ ꯎꯔꯛꯄꯒꯨꯝ ꯇꯧꯔꯤ ꯏꯃꯥ ꯃꯃꯥꯅ ꯃꯈꯨꯠꯇ ꯆꯤꯛꯄꯤꯗꯨꯅ ꯀꯣꯛꯇ ꯃꯅꯝ ꯅꯝꯂꯕꯗꯤ ꯃꯤꯁꯛ ꯑꯗꯣ ꯃꯤꯅꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯅ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯅ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯂꯥꯞꯅ ꯂꯩꯗꯨꯅ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯂꯒ ꯃꯤꯀꯨꯞ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯍꯤꯡꯖꯈꯤꯒꯦ ꯏꯃꯥ ꯐꯖꯕꯤ ꯏꯔꯦꯟꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯔꯒ ꯃꯌꯥꯅ ꯀꯛꯀꯛ ꯆꯤꯛꯄꯤꯔꯒ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯒ ꯏꯔꯦꯟꯕꯨ ꯇꯞꯅ ꯆꯤꯡꯁꯤꯜꯂꯒ 이마기 이래 ngasi haiba namit asidagi isabu midi lairadana laina phauba sokpa ngamdaba oizaroko ima asamna iren phajabagi makhong sokna khoiramlaba matung yaikhomba amade piba makhoi anigi manakta sangsilai aduga nuksina kaujari dada daton adabu yaikhomba piba anide haw haina khumbagi mahutta Miki pina arepalikta sintharakli iren makha tari nasan chacharage ko nasangi mapokse thiman khibana gasidi nakhoi nanak amuk tamna leikrage matung tarakpa pusi khongset asida nasan manungai na leiba oijaro haiduna nasangi koksida amukta nanthabiro dada thatto asumna mo kaptuna leikre Piba amadi yaikhomba makhoi aniso thangmoi puba ngamdre yaikhomba irenbo manakta tapna singsilaga machan khoy dong torisibo iren wanglenda mo simduna baba ngasi ahing simatangdi baba gi yumsida leijakhige haying nongalakpaga baba gi yumse thadokduna chasakhige ko baba asamna iren kaplaga magi karamda changkhre Wangleso wahai amata haiba ngamdre aduna tumin leptuna leiri atomba chalo pothajaruro biba wahai amata hairamdana magi kada changkhre biba hei changkhibaga yaikhomana baba wanglendo kaplobage khonjal siri siri tauna yai hayo iba tai baba na nauda chaibagi mahutta karige machanda chaibirino phubirino Mahagini haibada aikhoina tana kanabu leirige yai ibase kari haigadabno khangtre aigi maruptuna aibu kari ni haina khalamgani aduga somdana iren ngasi ahanba oina mapana mangonda khupangna tharakhiba aduda hainingai leitana mabungni nungsiraduna hikna kapli aduga bibaso magi kada changsilaga tumil ungduna famli Asomna imungduda lairiba miyoi singdo loina magi kada changnakri ahing nonglei matamni irendo mamitu isilu haiba yadre aduna sum hiplambadagi hawalaga bibana tamliba ka adomda munglai aduga kanatada nasampikna haije taton ai chaluki eko handak imapok asida aina taton gi nusiba pumirai rabastu Matanggi mapok tadi aina daton gi nungsibado panthung yohange ko asamna iren yumgi thongado tapna hanglaga makokta phi macha ma haibet khumlaga athengba ahinga du thorakli asamna nge haki matong nong sungan khre nong alak labada yaikhomba so puja hana lobu chakre phajabi so hogotuna imungi thabak loshili wangle so hogotri aduga piba so ngarang ahing phana thengla phawba tumdabagi tumthakhiba kuidribani aduna makeup thokri asamna phajabi ngihaki matong thabak loiraga ayugi jana thagnaba sem saba loiraduna irenbo hogolakte haiduna kawba changlakpani adubo irengi kagi thongdo ihang hangduna leirami phajabi irengi manakta satsangli adubo irenti leiramdre adudagi amu imungdogi kasinba thungna koisa chatuna irenbo ka kawribani adubo irende khumlakhidre phajabi yaikhombaga loinana puja loba chakhrabra haiduna yaikhomba kolamuk toksili yaikhomba su puja hoida famduna leiriba matamni adubo mamagi kolak paduda satpai khatuna ima yai nangbu na sunna piga chaliro ima machan yaudi
ꯑꯩ ꯏꯇꯣꯝꯇꯅꯤ ꯆꯠꯂꯤꯁꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ ꯌꯥꯏꯈꯪꯕ ꯅꯨꯡꯁꯥ ꯊꯤꯅ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯐꯖꯕꯤ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯄꯤꯕꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯍꯧꯒꯠꯂꯛꯏ ꯃꯣꯏ ꯕꯕꯥ ꯅꯆꯥꯅꯨꯄꯤꯗꯨ ꯂꯩꯍꯧꯗꯦꯅꯦ ꯃꯥꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ ꯄꯤꯕꯥꯁꯨ ꯍꯧꯒꯠꯇꯨꯅ ꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯤ ꯏꯔꯦꯟ ꯃꯥꯒꯤ ꯀꯥꯗ ꯈꯛꯇ ꯅꯠꯇꯅ ꯏꯃꯨꯡꯗꯨꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯀꯣꯏꯂꯪ ꯂꯥꯡꯉꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯨꯖꯥ ꯍꯣꯏꯁꯨ ꯌꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯦꯟ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥꯈꯜꯗ ꯎꯡꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯅꯟꯗꯅ ꯃꯄꯥꯗ ꯋꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯃꯄꯥ ꯃꯆꯥꯅꯤꯗꯣ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯤꯕ ꯏꯔꯦꯟꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯏꯔꯦꯟꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯏꯃꯨꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯈꯤꯡꯂꯩ ꯃꯗꯨꯕꯨꯗ ꯄꯤꯕ ꯀꯤꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ ꯑꯁꯨꯝꯅ ꯄꯤꯕ ꯏꯔꯦꯟꯒꯤ ꯐꯣꯟꯗꯣ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯣꯌꯥ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯄꯤꯕꯥꯅ ꯈꯜꯂꯨꯕꯅ ꯏꯔꯦꯟ ꯂꯣꯌꯥ ꯍꯣꯏꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯑꯗꯨꯒ ꯄꯨꯖꯥꯁꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯃꯧꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯃꯧꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯉꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯠꯅꯕ ꯆꯠꯅꯗꯕ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ ꯕꯕꯥ ꯆꯟꯗꯣ ꯌꯨꯝꯁꯤꯗ ꯌꯣꯛꯂꯛꯏ ꯆꯥꯎꯔꯛꯏ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯥꯎꯒ ꯃꯥꯒ ꯂꯧꯅ ꯂꯩꯅꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯆꯟꯒ ꯑꯩꯈꯣꯏꯒ ꯁꯥꯒꯩ ꯄꯨꯟꯗꯦ ꯏ ꯃꯔꯤꯁꯨ ꯄꯨꯟꯗꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯕꯕꯥ ꯅꯃꯧꯒꯤꯁꯦ ꯕꯕꯥꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯗꯣ ꯍꯥꯏꯖꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯤꯕꯥꯁꯨ ꯂꯣꯌꯥ ꯍꯣꯏꯗ ꯑꯃꯨꯛ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯂꯣꯌꯥꯒꯤ ꯑꯣꯐꯤꯁꯇꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯣꯌꯥ ꯊꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯕꯤꯅꯟꯗ ꯃꯄꯥ ꯃꯆꯥꯁꯨ ꯋꯥꯡꯂꯦꯟ ꯍꯣꯏꯗ ꯌꯧꯔꯛꯂꯤ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏ ꯂꯥꯛꯄꯗꯨꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯒꯠꯂꯤ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯄꯤꯕꯥ ꯂꯣꯌꯥꯕꯨ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥꯗꯣ ꯁꯤꯟꯊꯥꯒ ꯂꯣꯏꯅꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯥꯏꯠꯇꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯤꯕꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥꯁꯨ ꯄꯤꯕꯥ ꯎꯕꯗ ꯁꯖꯪꯁꯤꯜꯂꯛꯇꯨꯅ ꯑꯦ ꯄꯤꯕꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯂꯣꯌꯥ ꯑꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯀꯔꯤ ꯂꯩꯔꯒꯦ ꯄꯤꯕꯥ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯃꯔꯨꯞ ꯂꯣꯌꯥ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯌꯥꯅꯤꯌꯦ ꯄꯤꯕꯥ ꯁꯝꯇꯛꯅ ꯋꯥꯔꯤ ꯈꯔꯗꯤ ꯂꯤꯔꯛꯂꯝꯃꯤ ꯂꯣꯌꯥꯒꯤ ꯃꯐꯝꯗ ꯂꯣꯌꯥꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯇꯞꯅ ꯑꯗꯨꯗꯤ ꯃꯥꯗꯤ ꯁꯤꯗꯁꯨ ꯂꯥꯛꯇꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ